Anaugo Jahi 2019 gi Impact News ki Impact Headling gi ahan be episode asibu mieng tabiriba mayambu ahan bada Joyshree Usham na taram nokchari. Ngasigi episode asida hoina pujarakliba topic asi kidney stone and related problems. Hiram asigi matang da kupamarol thambina bai damakta akhoi gi studio da lengshin duna leiriba expert asi miyam da shaktak chage mingoina panjarabada Dr. Maharabam Mahele MBBS MS MCH Urology. Dr. Butaram nokchari. Doctor, kidney stone problem nung leire haibase akoina itatana taganba adugumba laina makhalamani adu ahanbada nung leibase masi karidagi hawrakpano haibadu khara khangjage doctor dagi. Okay, kidney stone gi cause se yamkhre ko masi gi maram mayam lekhre aduda khwai common oina sumna common oina leibase chahi kun gi makha se yam common oide ko aduna 30 to 69 years si yam common oire. Adagidi amuk nupana nupidagi muhelebako adagidi climate so yam maru oire climate se hot arid ko dry climate samnaga India ji yawri Manipur yawri ko Manipur yawri adagi Southeast Asia ji yawri adagidi somdana amuk yamna noibako anoiba mi adagidi diabetes leba mi sije nung lebada hena common oire adagidi somda chinjak se chagadaba charoido khara lai adudi kona amuk laksarage adagidi hereditary ko mapadagi mapa nata kadi masasu common oiba ko haidi samna haraga congenital oiba cystinuria ade hyperoxaluria mayam ama laikre adu singduna contributing factor oiraga adagi somdana kidney na tawdori se ida lakpa amotpa mayam do kidney na chumthok toina ido aduga chumthok matungda akoina ising oina haidi haksangi hakki ising oina thadokhidoine ba aduda ngasagi somda normal oirakta mayam do aduduna nung oirakpa yaba mineral mayam duga somda isinga balance oirakta ba hadi akoina angang oinga da hana akoina sum solubility ko saturation point hen gitar gadi somda mineral do deposit haroktoine ba aduna once gi minerals deposit taw gitar gadi mathang sum accumulator ga aggregator ga sum chawkhalaktoine ba adudina sumaina balance mineral duga isinga balance lairaktabadagi saturation point hengra matungda kidney stone je sumaina miyoibada sumaina form tawe. Doctor na pangbibasi hujiki climate ki matung inna adagi genetic factor ju yaure dai chinjak su yaure mayam sina pullaga balance ama hekta oibi yai ama hekta oibi yai ha ado doctor na ju panbikibada hujik nupa singda na hena kidney stone gi problem je hena lei na doctor na panbiki adagi mathang na khangjaning basi hujik kidney stone je magi makhal mayam leiba male khara mana nung je yam smooth oina form tawe khara na zugzag haidra kama haidana adu magi type se ju khara khangjage. Okay, akoina kidney stone type se most common oina lari se calcium oxalate ko calcium oxalate mathangda calcium phosphate sijo common oire ade atopadana uric acid stone ko adagidi somda staghorn calculus ko adagidi cystine stone lere adagidi somda xanthin stone ju lere ade hidak tagi olakpa stone khara su lere most commonly oina akoina HIV se control tonaba antiretroviral therapy indinavir ART saba kangbu indinavir hada leyeba ko adugi stone lere aduna stone je kidney gi oina di main je C oire aduga horen akoina treatment gi matang da laktar gadi kidney da leiba ko kidney dagi amuk pai amala ureter kawe aduda leiba adagi ureter makha da amuk urinary bladder lei aduda leiba nung adagi makha da urethra ko aduda leiba nung adu treatment budi jaga matungina dum khenare aduna nung je sumaina type se ina khaidong adu doctor hojiki kidney sigi mathau sidi akhoi chaba mayam sungba do afaba lokthoga phataba do maina sungdok pane na doctor na panbi khre adu hojiki nung deposit tawuje akoina adum mioiba loin makta masigi deposit je adum leidi leibra natraga karam kanda masi symptomatic haida karam kanda masi laina oina on bage adu ju khanje kaino je kaino gi minerals to minerals haidi calcium oxalate sodium mayam je adum akhoi haksang dagi adum leiri ne ba ko urine pass torok to ne aidi mana absorb kana toraga filter toraga dagi absorb tawba adagi di amuk secretion ga leba ko adu mayam do loi toraga yungda proper oina thadokhidoine ba adu do hek soir aba haidi somdana mineral hengalakpa natragana akhoi ising thakpa watpa dagi solution ama sembada hojiki mineral do solubility gi
point am lay bako adugi do hek hendokraba adi saturation point je hendokraba adoi targadi ma je akhoi gi urine du da tumbang amaroi bako thor ani ba mapang oina adu duna kidney da napa le hodoi ba adu once napa hogi targadi mathang lakpa minerals dom napsal ani sum napsal ne sum chawrakpa adu duna kidney stone je form tawre adu ga kidney stone jina kidney da lerba matung da akoina kare tare kidney jina ising je dum chumdoi ne bako adu duna chumba matam da lambel khar leye haidi kidney dagi akoina ama pan bak thok toi ne ba adu lambi du da nung duna lei tarba haidi phun tarba adu targadi phuladi naba khotpa symptoms mayam la ani adu kan ne akoina kidney gi laina oire treatment darka tare harise no hariba symptoms mayam se doctor na khara panbina ba haije symptoms se ahan bada pukna ba ko common oina mayam harise pukna ba khwang oina ko asi ga oi rom doi gadra yet rom da anima oi ba yai adum khwang maya de nai haiba sawe natragana pukna nakjep si ko akhoi gi saru polangi makha oiramna pukse naba adagidi adudagi sum kumthara aga khoidau swai da naba ko adagidi akoina testis natragana penis maton naba adum baso adum leire ko sina naba gini adagidi atopa da kaino da ising jatpa matam da I yauba si jo dum thengnarakani aduga ising jatpa nuai ta ko toina chatpa adagidi chatpa se akoina lochenba mandaba ko adi makhala hoba manba chaninga laiba naba khotpa adumba leire aduga somda akhoi stone duna phullaga ne ising je akoina chatka dawda chatabida ising je tungkhal lei targadi mahik changba yawe ba infection tawba yawe adu infection tawgi targadi laho hoba puk naba adagidi laho hoba da nikpa pyelonephritis side lei kidney infection je adu tawrani ko aduga pyelonephritis se kidney da mahik changani adu matung da gidi ida mu chakhiba yaiba mahik se ida gidi atopa organ adu duna akoina urosepsis kawe sidi bp ga si down oiraga yamna kiningai oyeba ko haidi mi je adum khudong thiningai oiba yaweba aduna sumba symptoms khara leire adagi somdana amaromdana muk stone ji leidi leiraba chawdi chawraba aduga anabda di kaimta phawdaba naba khotpa kaimta phawdaba adusu leiba adagi kona thangdadi kamai taw nungdo sum phunjala amnena ko madi nadina da bida kini no phulaga somda kini ga je sumcha magi kini matongje sum padharak tana tawbu yaweba ko adu akoina kona late stage oirakpa matamda kidney je kanba ngamdaba haidi kidney je lokthokpa darkar taba adu bau symptoms se adu bau yawe doctor na habiba ji hojiki kidney naba gi symptom je puk naba khwang naba degi yun harba khoppa da nuai taba asiri yauraga kaimta symptom naba phawdaba bhawa legani haina takpi bani doctor na degi mathangda khangjaning base doctor hojiki मागी सिम्टम्स जे खरा मपान थोप खरा नुआइते अदगी ख्वांग नारे खोले हैना को डॉक्टर दा हान बचत कदब जे दु चतना डॉक्टर डायग्नोस तौ जे सिगी प्रोसेस जु खरा थंबियो ओके वंस अखोइना सिम्टम्स से अखोइना चिंगना तारबा सिदी किडनी दा नुंग लेबा माले हैबदी अंगांग मचा सिंग जु को डॉक्टर नदी ngasai kidney na baje chahi kun gi mathak sing dum na ayam banai common oi hai the urinary tract infection ma pan thok yung ham bada nungai taba na ba phaw zik stone na taba problem da su dum leiba di ma le doctor na aduna jab chana kamai na masi ki stone ne hai diagnose tawga da gi to okay adu symptoms tagi de haiba ngamdre ba ko adu bu chingnara ani khoina sidi nung leiba male ne harane adu matung da khoina kamai khanga de ge da most common oina khoi tawri je ultrasound ko ultrasound puki ultrasound ama lautho ani ko adubu akoina ga larik taga iri sidi CT scan haeba ko diagnosis ki damak tadi adubu Manipur da di adugi paisa je khara CT scan khitang ken bani aduna ultrasound akoina kaino aina base oina ne tawraga ultrasound se am diagnose tawre adu matung da akoina nung lere khange adoi targadi akoina further si nung ji de dum khangani ba asidi si je surgery tawba darka tai ta de do ko size ki matung ina adu once akoina surgery gumba darka tai khan targadi atopa functional ko kidney do mathau tawba tawdabra adu yemam sange adu du di akoina test x-ray special x-ray ko IVU hadale intravenous urography ko natragana CT urogram hadale adu duna operation toram dai diagnosis to confirmation diagnosis ne aduna adu sing dun diagnosis
Adai doctor hojiki kidney gi problem stone nungi problem harage doctor do masi kidney da khatang na tabi da gall bladder de su lei na hai basi masi loimak chamana bazala natraga masi na atopa branch oigadoribra. Okay, gallbladder gi stone jiga kidney stone ga budi relation khenareba ko adubu akoina gallbladder je cholesterol stone leba ko cholesterol stone je mi je thauthum yam haidi mi noiba kangbu je anoiba da thoe adagi di somdana mu kidney stone je mi anoiba da su mi anoiba da heleba ko aina haijagre adu duna relation budi laye adubu gallbladder stone leba mina kidney stone legani haibadi laite laite ha sadok nate ba ko okay adagi doctor hojiki kano hojiki doctor na panbiki bada hojiki magi symptom nungjina maram oiraga kemta naba pharam da tar hojiki kidney je padharakpa adagi aduguma complication mayam atopa leina sandokpagi e rom dai sakiraga adui complication mayam lei na doctor na haipet panbiki na mai complication sing je kari kari no habada chapchaba khangjege. Okay, kidney stone jina kano torani aphun bako haidi samna haraga ising gi lambi jida ki nung jina pala lai graba adoi targa di ising do chatka da chatre paikhala ani bako kidney rom da adu dina kidney rom no paikhala ani adu sum paikhala targa di kidney gi matong je sum padhari bako cha thorakpa adu ma leire adagi som side na infection jangba ko ising tungjin ba plus infection torani adu matung de ne ngasai hai gi ba urosepsis sai je infection je kidney dagi e dagi atopa organ da ko atopa organ chala cancer gumba adu gumba di leite som saita heart lom dane magi heart ki function je ngam oidone ba compromise tor ani adagi di pp ga je down tor ani ko aduna akoina matam du da akoina treatment je phajana ta hodraba haidi matam jana ta hodraba adui targa di patient je akoina kan mangam da ba yawa ba ko haidi magi mortality ko sibagi chang je dum cha da 20% haiba yawe ko sisina infection gine aduga somdana symptoms to kaimta khangdabida kidney do padharaga di nai chabu su yawe kidney manung nai chasalaga akoina nai do lokthokpa haidi mapan dagi hutlaga ko pipe mama hapaga nai do lokthokna bu yawe ba ko aduju complication makhala mane aduna pyonephrosis ko ko adagi amarom dana symptoms kam lai tabida kidney je dum fiction kiram ba stone lai laina na budi kam phawdabida last stage to moi laktoine ba ko adu dana kidney do lokthokpa adu kidney transplant kumba to kidney transplant di adum ya adu kidney na madu normal warga di transplant do mu darka ta de ba ko adu dana adumaina kidney stone je hoi symptoms to na ba tar ga de adum akoina khudak ta treatment tormena phai ba na da bi symptoms kam lai ta ba kangbu je sisijo yamna kiningai oi hai ta adu doctor adu di symptoms so later ni na khoi kamai khangani adu di adum last stage ngai bata adu di lak ta so khara lai re ko hadi patient du khara din na ana khara din naram doi ne ba ko hadi thabak kan gi bedagi khara yam kan na da khara ham ga chi aga hadi khwang na ba man gi bedo hadi thabak su ba gi khwang na ba man ba adum ba oi bedagi maina adum ignore tau gi bedo adu gum bo oi ne khara di dum naram ga ni bu di khalle ba ko adagi doctor hojiki ahan singna kano family da stone labor history di mama pa di labor aduga khwang gumba na ba ji yam queen over a long kano period of time chahi mari manga dum nai haraga yamna major health issue di laitaba masi wakhan na oigadori bra natraga nung labor na oigadori bra masi se khwang na ba se leibagi case pudi amuktang di leiki ba hai tare ko patient je adu tar ju hoji khudak te di yamna major issue di leita ba ju khwang bu je am toina nagan ba je masi kidney du gi maram na stone du na oi ribra hoi adum ba case lai tar ga di hana legi tar ga di recurrence once leg re khalo adu chahi 10 gi matung da ne mi chama da yankhai di adum nungam lai re ba ko 50% hata recurrence after 10 years adu duna laigre khang ki tar ga di tha taruk khuding gi ultrasound se dum check tau bi ba adi oiram ba yai ba ko adi oiram tar ga di ang chakhalam ga adi matam do theng gi tar ga di adu di amu nuai te adu duna akoina ultrasound je tha taruk khuding gi repeat tau ba ko da check up tau bi ba da oiram dra ga di yam phare atopa muscle dagi bone pain oiram tar ga di adu gi treatment am tongan grani ba adu duna in hygienic ba di ultrasound je regularly oina 6 monthly maina tohani okay yam nuai je doctor matang swai da brain ta lomune kis matang swai da brain ta lojage break ki matung da doctor gam khana wari sana duna kidney stone gi matang da khangmina kishi
break ki matungda amuka hana taram nokchari doctor na break ki mamangda hozik kidney gi mai gi complications sing yauna atopa mayam takpigre ado mathangda khangjaning basi treatment laktringai da hojiki mai gi symptom kemta leitabida last stage ta hozik kidney je nungji am chauna leram ju thengna banina akhoina khangjaning basi stone je leitan na bagi da makta hoi karma makhan gi chinjak chaba tai kari thorang kari measures lokhat kadagi healthy lifestyle do kari kari oigadagi habdo khangjage okay sigi question je mayamna su amna khangning bane sigi je once nung lay khang tar gadi lay hitar gadi akoina chinjak ta akoina charoi do chinjak sing je samna harabada ngakup se ko ngakup akoi ding nga je makup se adagi di ngari su phatte ko ngari akhoi chari base adagi di nga marum chaba si ju phatte adagi di thum ji yam chaba phatte ba ko akhoi di ensang da akhoi na khara ensang do dum hauna ba tha ga adu loire extra oina akhoi na namanga chaba khot pa do adu nung leba mi da di adu tau da na phai adagi di hangam gumba kopi gumba ko si ju phatte adagi di khamen achin ba adagi di adu khamen achin ba ji mai maru de loktho di dum chaba yai hai je chumbra adum ba leite okay loimak ne ba ko adagi di anangba pot hai tar ga di hawai char gumba adagi di soijin soibum je chi sumba ju khara fermented oiba se adagi di kwamaru je ju umpatte sunudi kasu adum ba leite ai ma je calcium ba le ngasai gi nung gi maming calcium kaino hai calcium oxalate stone do adum di leite adu nuts tu ne ba ko maru oina adagi di chaga da chinja khai tar ga di ising je yam maru oire ising je nongmada akoina 24 hours da 2.5 liter hena thakadau ne ba ko adu da thakpa je akoina changnai thaktar pung khuding gi cham glass amagum ba ko regularly oina dum kini je dum cham thokan ba adagi di akoina citrus fruit je yam important ai champra gumba komla gumba se ko adi khara dum chaba darkar tare adu khamena sinbadi phatti ha ba du tar khamena sin phatte adubu aina matang ji da hygienic badi chinjak se loi cover tawgre ba charoi do basi yam khale aduni haije atopa laina gi da makta di basina si phai ge ju hairam doi ne ba gobi gumba adai de ama meat jo phatte red meat di makhung mari pan ba kangbu je jo phatte adu aina matang ji da hygienic badi charoi do basi yam khala amne na ai cha di ga do ba adubu cha matamda akoina balance oina khoi maru oina ne balance diet ko ai yam hena cha san da ba ko adi aina si cha gre khan tar ga su ising gumba je ising ji yam thakjin ba doi tar ga di cham gre na adu duna adum diet si kaisu kiningai leite adum cha ba yai balance oina yam cha da ba aduga ising thakpi ba adagi prevention journey keno marakta thakre waru bi yaro dum khanjning ba mana hojiki phadigom je yam phatti hai si chumra phadigom makti kaisu aina adumadi tade phadigom di tade du spinach gumba di phatte ba ko oxalate yame adu phadigom di thenate doctor na habibu je keno doctor na hoji habibu da hoji charoi da chinjak chin sum yamok panina balance oina charaga ising kumba phajana thakpa kharyam thakpa ko aduga chaba je samna haraga red meat se adum hapta amada amar anira kumba chaba ka shukai diba ko adumaina khara balance oina chaba tare sumai aduna healthy diet later ga di is na bada yoi prevent taw ngam ni doctor na takpi bani adu kari gumba na re unfortunately the kidney stone lai re hai ta di mai gi treatment se kamai na chathaga dage treatment se akoina size ki matung ina ko ai di conservative hai ta ga di surgery yaudana hidak na dum try taw ko ai di size se 5 mm stone je 5 mm gi makha da leba ko chi je dum akoina kaim taw de ba adum hidak charga pha hidak hai di ising gumba adum hojiki preventive measures sing do adum patient adum haire ai ising thao adegi di champra mahi thao adum ai haraga dei charoi do bu hai bi re ba ko ai di adum aduga follow up ti dum taw da ka tare ai di 6 month gumba every 6 month ultrasound lo aduga adum lao nungdo ta ghibra adegi di chawkhlak pra yeng se khot se ko aduga once nungje chawre khalo ba ko ai di around above 5 mm 5 mm hai je 5 6 se dum moje kano ne urinate to da chat urinate to da yaw gi do ne ba ko 5 6 se dum moje dum 5 hele hai tar ga su 5 6 se dum taw da ba dum yai ba ko ai di akhoi na treatment taw to je
kidney nungduna kidney phulaba ko adagidi infection tawraba adagidi patient da narba ko samna haraga ising da i yaw ko adagidi nungje sukta tadraba chahi ani ahum dum loisalaba adoi targadi hoina treatment darka tai ko Karigumba chahi ani hum lai taraga zu mai size to chawdraga di darka tadi adu chawkhlakta dum ying doi ne ko aduga once akoina treatment darka tare khaloba ko adu treatment je makhal yamgre lenda bida akoina nungje khara machagi ko ESWL ko extra corporeal shock wave lithotripsy le ko sije kaimta anesthesia dum tharo patient je dum long hipalaga ko ultrasound nungdo focus torani aduga electromagnetic wave thajalaga nungje tok thugai doine ko mapalom degi sum thajalaga mapan dei thugarani pikna thugarani kupna thugaraga ising chatpadam yahon gi doine ko sijina operation tawdabi nung khara machagi ko 1 cm adagidi kidney je magi region je ahum thoeba ko pole je aduga lower makha thamde lai targadi adugi nu 1 cm makha wai target hojik du tobi ai ko mathaki di dum 2 cm ba adudi amuk adudi khara lusan garni aduna adumaina extra ESWL leire adu matung do operation je hojik yam kaman oina tawri je hut pi je ko PCNL ko we ko nangan dagi hutlani hutlaga instrument du changani aduga adu jo munung je kupna thugai doine ba ko kupna thugai ga mache lokthok toiba hutlaga lenda bida instrument den lokthok toi ra natraga urine da pass tong na wei da lokthok toine aduga yam akupadu di urine da dum chakhrani ba ko adu yaring akoina PC dum lokthoni adu juna ahut pine ba ko ai lelar akoina lelar aduga len bisina len bagi operation je hoji so dum tongnari ba ko adu di yam common di oidre adubu magi nungai ga doba ai anatomy gi matungina adigi nungda gi matungina kidney pasalam ba yu acha ogumba da di len bata bani ko adu di len bana nungai adu dina adum ba yenga ari surgeon gi choice adum lay ba ko adubu common oina hoji lai se hutpi haije PCNL haije yam common oina tawre aduga kidney da laitabanu makha da tara ba kidney da gi ureter haida pai am lay ba ko kidney da gi urinary bladder bhau gi marakta aduda laiba nung oitar ga di akoina endoscopy URSL ko adugumba adu tongnare adagidi ising khawdu laitar ga su adum endoscopy tor ga dum loktho eba ko hojikan di lenda bi se yang focus tore endoscopy plus laparoscopy je ko si je lenda bi da yaring agi honare ko adu yada tar ga di dum len bata bane adu budi ko adu yaring ai di patient do kini nung ji di amuk lagi bada amuk chongpagi chance yam laibne na yaring ai di akoina kini do lendana ba dum towe ko patient da ju lendabna dum nungai bane na ko okay adumaina treatment je khara leire hojiki doctor na panbi khiba treatment procedure myam je manipur di sigi khudong chaba loina phangabra hoi khudong chaba je loi leire PCNL leire ESWL leire laparoscopy leire hoi manipur jo dum leire hai tar okay yam nungai je doctor adu matang aswai da khangjaning ba mana hojik quacks haigadra adum isa doctor ne na haiba adagi hidak si puthoe akoina khabar da zui tatna advertisement kum uba phangi sigi hidak chaba dagi ai kidney stone phagre khotre kaina masi kyamuk chumba gi habaju khangjage agi oina di quacks ko natragana adum traditional treatment sing je sigi concept se sidi mayamna moibu thajaba adagi di moibu kai haitare yaba ko acceptance ki makha pole ba ko adubu aina moina quaxing na tawri bu aina la le chume habidi yade adubu matang sida aina miyam gi miyeng ching ning badi hadi taroi do nung le ba ko samna haraga aina sai hagi bu 5 mm gi mathak se sidi tabada khara ware ba ko adu 1 cm ga yogi tar ga di adugumba nung du le gi tar ga di doctor amada tanaraga sibu kari tawba yagadagi operation dakar oidabra ado khanaraga matam chana treatment ta hobudo ado ipam habdi ising thaga hajik champra mei thaga adum 5 mm gi makhada oitar ga digum targada boy targadi moigi akhoi traditional treatment piriba kanguje moi tawri dum tagini bako adubu taroi do boy targadi kidney jo soksel aga matam mangni aidi last kidney do soksel kani ba doctor or urologist lak ta ga chap chaba do loi ma khang bang bang doin heba amuk tang doctor na dum advice pir ani na adu do na hoi ta ga do nung ai ta ga di moina traditional treatment do kasu kai deba taroi do boy tar ga di matam chana doctor da complication lak tring da
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯣ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯇꯝꯁꯦ ꯈꯔ ꯇꯦꯟꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯑꯗꯨ ꯈꯔ ꯊꯝꯕꯤꯅꯕ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯀꯤꯗꯅꯤ ꯅꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕꯀꯣ ꯏꯁꯤꯡꯗꯤ ꯆꯥꯡ ꯅꯥꯏꯅ ꯊꯛꯄ ꯇꯥꯔꯦ ꯀꯣ ꯑꯗꯒꯤꯗꯤ ꯆꯤꯟꯖꯥꯛꯇ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯆꯥꯔꯣꯏꯗꯧꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯅꯤꯡꯕꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯀꯣ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯈꯔ ꯆꯥꯔꯒ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯆꯥꯁꯤꯟꯗꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟꯁꯟ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯝꯇꯝꯁꯦ ꯅꯨꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪ ꯇꯥꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯍꯩ ꯑꯁꯤꯡ ꯇꯥꯟꯅꯔꯒ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯀꯤꯗꯅꯤꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯅꯤꯡꯉꯤ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔꯅ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯁ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯂꯦꯇꯦꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯄꯦꯛ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ